अहानबदा मरुओइबा पाव रिम्स के डायरेक्टर गुरु अरिबम सुनील कुमार शर्मा की ब्रह्मपुर गुरु अरिबम लेकाइदा लेबा युमदा सखंगदबसिंगना हैंड ग्रेनेड अमा लंगशिलमले खुरुमजरी एसटीवी मणिपुरी पाव मिलिंग ताबिरिबा पुमनमकपु तराम नोकचरी पाव संतोकना पिजरी रिम्स के डायरेक्टर प्रोफेसर गुरु अरिबम सुनील कुमार शर्मा की ब्रह्मपुर गुरु अरिबम लेकाइदा लेबा युमदा ngarang numidang sakhangdabasingna Indian made hand grenade ama langsilamle hairi thodok thokphamdagi phangba pauda bom adugi safety pin aduna yumgi gate ki wangmada tahoraga bom aduna yum adugi ahanba mathongi ahangma mafam amada taraga pokhaidana leirambani bom adu ngarang numidang pung nipan makhai khara helakpa aduwaida langsilamba oirabasu pokhai hodabana maram oiraga ngasi ayuk pung 3 aduwaida yumgi miyoisingna thengnarakpani hairi bom lamsalam liba mafam aduda Porampar police station gi kangbu forensic science team amadi bom disposal squad ki team amasu laktuna asoi engam yaudana lokhatkhre loinana nongmai jingda dispose tawragani hairi panba yabadi Lisingani subna kun gahumdoi gi November tang kun mathoi da su director asigi yumda bom langsilambi gi thodok laikhrabani yelho mi oina hingminnari bai khoi gi furup ki yelho masana sing nathai narakpana hingminnari basing tokhai tahannana ba maram ama ohelakpani haina moirang eshigi MLA thongam shanti na phongdokhre KK Moirang Kanglairol Kanbalup Nashinba Hantaka Ahum Lakshuba Moirang Pana Mukna Kangjay Tangdam Nabigi Thoram Ama Moirang Chenglay Lampak Tapang Tokpa Thoram da Thoram Adugi Sarup Ama Oina Tongam Shantina Wafamasi Fongtokibani Moirang Kanglairol Giwari da Kamba Amadi Nongban Anigi Matamdagi Kunthak Pana Amadi Kunkha Pana Haina Nakal Ani Thokna Khaidokuna Chahi Khudingi Saji Bugi Tarani 20 Panba Numitta Pak Thoklammi Haina Thazana Bigi Matung Inna Mangsilaklaba Masana Asibu Yokhatna Bagi Wakhalonga Loinana KK Moirang Kanglairol Kanbalup na Sinduna Moirang State Mukna Kangjay Association gi Matinga Loinana Pangthokpani Kunthak Amadi Kunkha Pana Ani gi Mukna Kangjay Sanaba Aduda KK Moirang Kanglairol Kanbalup ki advisor Philem Mangilal Manipur University of Culture gi Vice Chancellor Professor Paunam Gunindro Federation of Haumi gi President Sapamcha Jadumani Salai Kanwalup Manipur gi Chairman Laichonbam Gopal Lamlang Hupi Chothe gi Chief Thau Jatra Chothe Amai Fiba Apunbalup Kanglaipa ki Advisor Angomcha Maino Amadi Department of Maths Manipur University gi Associate Professor Kumam Anthony Amadi Atai Masak Naiba Myoy Kyasu Saruyaki Sanakiba Mukna Kangjay gi match adu Nongman gi Pana Kunkha Pana na Panjan Nipan Chanduna Mai Pake Khamba Pana Kunthak Pana na Panjan Taret Chanduna runners up Taki winner Amadi runners up team Singda Thauram Mapu Singna running trophy galoinana cash pricing piduna puning thogatki Thauram gi saruk amo oina tongan ba lam singda thoidok hendokna miyam gidamak Thauram kayada saruk yariba miyoi mangada maru oina Kabui Union Manipur gi President Dr. Hera Kabui Federation of Haumi gi President Sapamcha Jadumani Maringmai Makuning Kabui Sana Tampha Rajkumari Amadi Ibudhau Thangjing Moirang Laibungi Maibi Khabi Lailin Hanpi Konjengbam Ongbi Chingkhong Leida Lup ki Maikei degi certificate piduna ikai khomna utki MLA Thongam Shanti na makhatana Yelho Masana ama oiriba mukna asida natana aikhoi gi culture amadi tradition ga mari leinaba maru oiba moirang Kanglairol ga mari leinaba Pumnamak yokhatnaba lengak tataksin bada mahaki oiba thodang chawna logani Moirang Kanglairol da khamba amadi nongban asina asengba mukna kangjay sanarami hairiba kangjay bung semgatpa loisilakadaure olakpa chahidagidi kangjay bung asida state ki thakta masana asi pangthoknaba hotnaragani masida miyamnasu mateng pangbiu haina mahakna phongdorakli Aikoigi culture, aikoigi identity, aikoigi chatna kangrol myambo mulak kabadida aikoi base pulak ko gamakte khambo thogi wari paring lakoda gasidi mula kabjegi peda gi sesak su ta hidre mula kabjegi sanaba su ukidre adu yelom mi aikoigi sumno phajagraba
पृथ्वी तो मसक ताक यारबा पृथ्वी तो उबो फंगदि बसिम मयामसे मसिबु मकुम फादा चखललकाना मततुदा येलो मे कोई पुचिन मे आवगी सब चाबु बगुलदो सेलखिने बसिनि अदुल मन बोयगना मोया कलेरो कन बायबसे मुना कंदे बु कन बायबसे सब थौदा गमने राय लौजै मथंगी सहीदगी अखोई मुना कंजै से पाई पुद थंबिग बदु परिपुरी अखोई मोया कलेरो दगी लोइदगा लाबा अदु महौर पगोइबा कंजै बुंदुदा ngasi मुना कंजै से आई सोइदलबकी मदुदै दो मुना कंजै से धनगनी हेबसे आई मिया थाजब थमजरी Federation of Haumi ki President Sapamcha Jadumani ngasidi mapaldagi changsilakpa mito miyancha kayana malimda apikpa furup ama oiriba Manipur gi yalhomi shingi oiba aikhoi gi leijariba puwari ga sagonarba mafam kaya aikhoina tapna khudum chanshin makhoina tapna khujum chanshin bagal naba hotnarakli masidagi aikhoi kanjana ba hotnaminaba mathautai aikhoi gi inat aikhoi gi culture amadi aikhoi gi puwari na mutkrabada matamda yalhomi aikhoi shu soidana mutkigani haina mahangna fongdoki अखोई यामने लुबा तंजानी इसागी इनाक इसागी कल्चर मुत खरमतमदा अखोई खुनाई मुतकनी मपानदगी थमजलिबा मितोप सिंगना अखोई गी वैरिबा वारिगा सागोनरबा इनमदमगी लाइफम कया मखोइना मखोइगी ममिंग थोंजनदना इभन मोरांग कंगलेरोनगा सागोनरबा मफम कया मखोइना लांगोइ चलइबा खुदिमक सिंगसे कंगी हाइबि तारगदी अखोई इनाट अखोई कल्चर अखोई हौरकपगी निगलम कया अखोई मतन थम मथौ ताई हैबसी थमजगे मालियमदा अमतंगायरबा मुंगना कांगजै मालियम सिंग थुंगना खांगननबा मोयांग कांगलेरोंगा साकोनरबा मुंगना कांगजै मुत्तनबा होनबा हैबसी मोयांग माइगी इशु अचौबा थौदामनी मोयांगी पुवारी न मांगखगदी इरमदम मणिपुरगी पुवारी सु मांगखगनी अखोई पुन्ना कन्मिरम थोई है Manipur University of Culture ki Vice Chancellor Professor Paunam Gunindrona aikhoi gi ipai pusing na thambiramba yelho masana amadi potsak sing yokhatuna thamba haibasi aikhoi khudingma ki tawphadraba thodang amani masigumba kaya sing asi aikhoi na mirai rubana adu gumba yelho masana kaya amadi mamal yamlab posak kaya ngashidi atoba phurup kaya na makhoi gini haiduna claim tawnarakli asigum laba tanglaba malim gi atai mafamda uba phangdaba mukna kangjai hairiba masana asibusu aikhoi gini haina malim da saktakpa amadi official oina claim tawduna thampham thoi natrabadi masana asisu nomadi mitopna soidana makhoi gini haikragani haina mahangna fongdoke मालेम सिदा तोंगान बा लमदम सिंसिगी मसाना कया मलेजी अदुंबा मसाना सिंदुगी मनुंगा यामना टोप अतई मालेम योफुमदा फंगदबा येलो मसाना मुना कांगजी इपाय पुसिंसिना थमिरमा मसाना सिबु अमना हिंगनबसे मसे अकोई तोफुम थोप इथौ अमनी मसी हे अकोइना चेक्सिलौदबा हाइगद्रा अकोइनी यंगौदबा हाइगद्रा नत्रा अकोइना खतंग लाइरेखिबा हाइगद्रा मसी हे मसी अकोइ पेटेन लौबा हाइगद्रा मसी वाइड पब्लिकेशन तौबा मचंगेबा असिमो मोना कांगजीसे मसी लमदम सिगिनी मसी अकोइगिनी अकोइगी यूनिक ऑफ गेम नि हाइबदो मालेमना खंगनैबा असिमबा मोना कांगजेसे मसी अकोइना मफम कलौनबा मयाम चिंगसिन मिनगा लेपा मचंगी पाउगे मरक थना ते मब्रे मतंग लौजरी होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनरी अदुना हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहल्लक्ति खुदिंगमक सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. This World Health Day, prioritize your health with Seja Hospitals. Join our free ENT camp from April 7 to 12 at Seja Urban OPD, Kisampat. Consult expert ENT specialists from 9 a.m. to 12 noon. Get 15% discount on investigations and 10% on procedures. For more information, call 9362-808-231. मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Breaking matung mukahana taram nokchari makhataba pauda
Lupa lakh amana mana oiba veteran football tournament ama Senapati Astro Turf Ground da loishinkhre punna team 12 na saruk yaba ahanba paumai BF tournament adugi final da Khauchina Range Rover BF Sibu maithiba piduna champion oike tournament loishinbagi thoramda Karong AC gi MLA Khumosha Senapati District Veteran Football Association gi president BH Alexander na maru oiba miyosing oina saruk yake thoramga mari leinana MLA Khumosha na haugalakliba tungi sanaroi singna fidam nafam oinanabagidamag ngasigi veteran sanaroi singna aphaba lamchat amadi aphaba sanabagi lambi taklamgadabani sanaba haibasi miyoibagi punsida yamna maru oibada natana punsilaga thabak tawbagi phajaba paujel amasu puribani haugalakliba naha singna ningthina sanaduna aphaba tunglamchat ama semnana bahona minasi haiki loshilakpada maru oiba pa amuka hana pijari रिम्स के डायरेक्टर गुरु अरिबम सुनील कुमार शर्मा की ब्रह्मपुर गुरु अरिबम लेकाइद लेबा युमदा सकंगदब सिंगना हैंड ग्रेनेड अमा लंगशिलम ले हौजी फाउगी ओना एसटीवी ने पिजा मणिपुरी पाउसिंग मतंग सॉल्यूशन जरी मीटिंग ताबिरी बपुम नमकु अमुका हना खुरुम जरी